Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari Ahanba maruoiba headline. Meitei na sekmai palel lanba Yadaba aduga Chingmi singna Tampakta Lakpa Yadaba asi Puwarida Ahanbani haina Khemchand phongdokre. Hozaida nupi lalgi mitam ama MLA Thangzam Arun Kumarna maikhum hangdokre. Miyamgi rally da saruk yakiba singbu awangba thakta thagatba phongdorakli. Kamal Babu mangkhibagi thodok makhatana thizenduna December 18 da report pikhalaknaba court na khangankhre. Pau sandona bijari. Meitei na sekmai palel lanba Yadaba aduga Chingmi singna Tampakta Lakpa Yadaba asi Puwarida Ahanbani haina Khemchand phongdokre. Chahi lising kayagi Puwari leba Manipurna Meitei na sekmai palel lanba Yadaba aduga Meitei singna khatnare hairiba Chingmi singna Tampakta Lakpa Yadaba asi Manipurgi Puwarida Ahanba thodok Oigani haina RD and PR Minister Yumnam Khemchand ngasi state level nupilan ningsing lamjelgi thoramda haikre. Minister Khemchand makataraduna hai hauzik Manipur da thokliba irang asi lengak asina lengakpada Manipur gi kachin koya yongna afaba monggi lengak ama chathabak ngamdabagi awaba leiba asina irang asigi waroishin purakpada awaba oikhibani. Manipur gi irang asida miyamgi mihut sing CSO sing imalup sing gi marakta manadaba wakhal kaya leiri. Manadriba wakhalon asigi maram karigino haiba thidokpa matam oirei. Atom bomb yauba thadanaduna thokiba Second World War yauba wari sanaduna warushin purakibani. Adubo Manipur da thokliba irang asidadi ing tapa amati warushin purakpa pamdaba kangbu leirabra haibasi hauzikti wahang oire haiki. Loinara Kanglub anigi irang asi haurakpadagi nakal animakna yamna moderate oba kuki amadi yamna moderate oba Meitei singna afaba kuki amadi Meitei singna kanakiba missing asi lising niputaret hena kanaki. Kuki singna Meitei kalakpa Meitei singna kuki kalakpa adubo kalakhiba sing asi aikhoi ngasi masing panadre supnatangi hana sunaba khaktagi oina masing panaduna leire amadi hana sunabagi warina mang thaduna chatlaga santigi wari sanaba yadabagi mawong amada leire loinana Meitei chamaga kunithoi kanbirakhiba kuki gi ningthosing adu aikhoina phatte haigadra amadi kanakiba mayam adugi wari sing adu Taiwan na ramlaga nongmaigi culture ama oina uraga aigi leibakti aina ngakchagadabani aina solution ama pifam thokpani haibasi punna khaminnaraga wari sanaduna irang asi loishinba natana atopa upai leite haiba wafamsu phongdokhi. State level nupi lal ningsing lamjel haudringei da singjamai supermarket leba nupi lan ningsing khubam dasu miyamna leisu katkhi. Manipur gi mafam kayadagi lakpa tongan tongan ba purup ki nupi sing yauna nupi cha kayana nupi lan complex mamangdagi supermarket phaba nupi lan lamjeng pangthokhi. Nupi lan lamjel aduda chahi kuntra manga dagi nipu manga phawbagi da kontha khabamdagi sunita ningombam chahi nipu mapandagi yangkhai mapan phawbagi da hairangoi thong yangam leiraktagi ahanthem jaimati amadi chahi humpugi mathaktana Khurai Chingabam Laikadiki Iram Indirana Ahanba position takre. Makok mathang takraba singda manamathum sing yanthokre. Saruk yakiba singdasu khudol pot piduna pukning thogarkre. Ngasi chen ki balamjel aduna chahi maudra mariram shurabi ima amasu lamjel aduda saruk yakhe. Hozaida nupi lalgi mitam ama MLA Thangzam Arun Kumarna maikhum hangdokre. Patriotic Writers Forum PAWF Manipur Amade Manipuri Women Literary and Cultural Organization MWLCO Anina Sinduna ngasi Assamgi Hozagi Govindapur Meitei Khungangda marfu manga suba nupi lalgi thoram pangthokre. Thoram aduda athoiba mithunglen oina saruk yakiba wangkhai SC gi MLA Thangzam Arun Kumarna athoiba mithunglen oiduna maikhum hangdokre. Thambal Rising Club and Library Govindapur Hozaiga Kusam Naraga Pangthokiba Thoram Aduda PAWF Manipur gi President Noroimbam Khambalawang MWLCO gi Founder President Renuka Yumnam President Huirongbam Kunjabati ahumna punna thoram mapu oina saruyakhi.
Ngasigi thauram aduda PAWF Manipur gi Secretary Rakesh Naurem, Forum Sigi former President Dr. Yaskul Khwairakpam, Forum Sigi Kohati Branch ki President Thongnaujam Shyam, Tripura Branch ki Advisor Dr. Ketrimeyo Madhabi, Social Activist Dr. Yankom Baigachandra, Konsam Michael, Huirongbam Binod Bihari, Assam Pradesh Manipuri Association ki General Secretary Laitonjam Akham, Thambal Rising Club ki Founder President Loyalam Khamba, Ravindranath Tagore University ki Hozai ki Assistant Professor Dr. L. Danawati, Social Worker Khetrimayum Jivon, Thangzam Irawat, Manipur Sahitya Parishad Hozai ki President Tensubam Monoharna Chingba Saknairaba Miyoi Kayana, Akhanaba Mithunglen Oina Saruyaki. Nupilangi Maramda Om Osi Meira Amadi, Dr. Lystrom Landoni Anina, Resource Person Oina Wanganki. Miyamgi rally da saruk yakhiba singbu awangba thakta thagatba phongdorakli. Iramda Manipur da leviriba Kanglup Phurup Kayage ahal laman ima ibel iche ichal marup mapang mahairoi sanaroi oja sing amadi khwai miyam pumnamakna manaba lingjel utuna amatta oina punduna apunba kholaw lobikhiba amadi International Human Rights Day nimitta sinjaba kholaw puba khongchat protest rally bu mai pakhan khibagi damakta All Manipur United Club Organization Amuko, Poire Lemerel Maira Paibi Apunba Manipur, All Manipur Women Voluntary Association, Committee on Human Rights, Manipur Student Federation Amazon, Subminariba Loop Singi Maikedigi, Taubimal Kangba Uchaduna Tagatpa Pungdukchari. Protest rally asibu mapung fana pangthopa ngamnaba hotnabada sal tumgi mateng mathau taba potlam singi mateng thaknaba isingi mateng Sound ki amadi makal kaya gi gari sing angamba thakta mateng pangbirakhibabu awangba thakta ikai khunaba uchaduna thagasari. Rally da ana ek Europada thubagi oina ambulance yauna medical treatment pibinaba medical team sing doctor amadi nursing bo haninga leitana thagachaba phongdukchari. Rally Lakpada Lamigi Nak Yata Taknaba Ising Tambiduna, Khongchat Loi Shingbu, Aram Karamba Koknaba, Meitei Degi Ising Tambiduna Mating Pangbibabu Ikai Kunaba Utuna Tagazari. Khongchat Asibu Mai Pakhan Binaba Honabada, Advertise Tauduna Miyam Chitadana, Kanghan Bikiba, Electronic Media Sungbuzu Tagachaba Uchari. India Red Cross Society Manipurna Angamba Thakta Mating Pangbikibasu, Ikai Kumnaba Utuna Tagalakli. Loyalam State Security Force na Asoi Angam Toktanaba, Sena Biduna Hena Mai Pakpada Mating Ohenbi Bagi Damaktasu Tagali. Aroiba Hiram Kudimakta Awad Apa Laitanaba Soida Ngamdanaba Mating Pambikiba Pumnamak, Chitadana Ikai Kumnaba Utuna Tagajari Hainasu, Cherol Aduna Makataragli. Kamal Babu Mankibagi Todok Makatana Tizinduna December Tarama Panda report Pikalaknaba Korna Kangan Kray. Mamang tha November Kunmangada Lema Kongda Leba Yankitaret Mountain Division gi camp ta leba Military Engineering Service da Thabak Suba Chatkibadagi Mafong Khangdana Lairiba Lystrom Kamal Babu gi Matangda Thizinaba Court ki ruling Matung Inna Samkiba Kangpopi District Magistrate na lead toba Foreman Inquiry Committee gi report High Court of Manipur da submit tawrakray. Adubu report adu court asina makhatana investigation chatharaba matungda tha asigi taramapanda chathagadauriba hearing asida madugi chap chaba report ama piraknaba khanghankrai. Mamangda court asina pikiba directive matung ina Kangpopi District Magistrate na lead toba committee asina thizileba matung case asi respondent oriba Manipur Sarkar gi mahut silaga Deputy Advocate General gi Maikaidagi Lystrom Kamal Babu gi imung manungna submit tawrakhiba pen drive photograph amasung statement amadi mahaki thabak suminaba singi Statement sing adu ningthina cover sil toraba matung Justice D. Krishna Kumar amasung Justice Golmar Gaiful Sil Kabuigi Division Bench tapat langkhalakhiba report adu respondent ki maikadegi court ki directive matung ina District Magistrate Kangpopi da lead toraga chathakiba inquiry investigation gi report adu yawrakhi. Reporting adu yenglaba matungda bench asina pikiba order amagi matung ina Lystrom Kamal Babu gi marimakhong thizenaba court na semkiba committee na Kamal Babu bu mangkibagi matangda makhata na inquiry chathanaba amadi IOM Avinav na thizenbagi thabak chathariba adu yengshinaba khanganki. Loinana case asi mathangi hearing December 18 da chathanaba matam lepkray.
Petitionerगी माइकैदगी Senior Counsel KH Tarun Kumarna case thengnabaga loinana state ki maikaidana Deputy Advocate General H Devendra amadi Junior ZA H Dimal Kumar anina mating pangki Khuthang chara henba numit kuntarek ni sukhrei Uripok apunba lob Jiribam district ki Borobekra subdivision na konba Zakurador Karong dagi pikliba angang yauna miyoi taruk kuki militant sing na tamthina ot nairaba matungda harpada chenaba kuki mi harpa sing phabiyu haina Khuthang chara henbagi khongjang ngasiga thana numit kuntarek ni sukhrei Chatharakliba Khuthang chara henba aduda hauzik phaba mihatpa phaba ngamdriba asi mihatpa sing asi kayam yamna kan thobano malemgi thakta mari shubada leriba India lenga ki army gi thongna na chongba ngamdrabara India gi lanmi sing hai sing liba Central Force sing Manipur gi matik charaba mapanga kalaba State Force na thiduna pikliba angang yauna ima event sing phaduna hatkhiba adu phagatpa ngamdrabara haina hanglakli Miyamge sentiment khangna atuba matamda mihat pasing faduna maralgi matik chaba thabak sing lokhat haningi ngasi Khuthang chara henbagi khongjang aduda Sorbonne Thingel CDS Club Meira Paibi singna saruk yakhe UFO Thamaiban branch ki taramapan suba Rising Day gi thoram pangthokre Universal Friendship Organization UFO Northwest Headquarter number 1 Kadangban Battalion gi manung chana leriba Meitei Huyen Langlon Sintam Sanglen Sajal Academy UFO Thamaiban branch ki taramapan suba Rising Day gi thoram pangthokre thoram aduga mari lenana UFO Founder Oza Luching Purel RK Manishna ki mafamda ikai khumnaba utkibaga loinana Thamaiban branch ki ex-president Sinam Ibom Chana Iputau Pakhang ba yekpa Malemgi Fira Jingkhat ki amadi Malemgi Fira gi mafamda su UFO gi member singna ikai khumnaba su utki thoram aduda Universal Friendship Organization gi Secretary General Hom Laishram Loyumba Meitei yauna maru aba miyoy kaya su saruk yakhi hairi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mating pangbiyu Kuki militant singna kaptharakpa bomna panbadagi soktuna leiba ibo chawbagi laying naba mating oinaba liseng kun tengbangkrei Chaliba chahi asige January thada Andro Kendra manung chanba tumu khongdagi khulngakpa sorok khaibam ibo chawba sing apopa lekhidraba S iboton sing kukina kaptharakpa bomna panbadagi Siza Hospital da matam koina layang lakhi adubu laibak thibadi mit namatangki khutyet lengmangamdre amadi ningsingbagi sakti shu maudragi changda mangkhrei Apopam babasu machagi oiriba phibam chadana leiba masida wakhal nungaitaduna langol chingda thori yandona sikre aduga apopi mamaso leikhidre hauze para khongjenda leiba machegi da leiri adubu makhatana layeng naba paisa leitabadagi awaba mayok nare haba paung tabadagi apunba sorok khaibam sagai trust ki member singna angamba senpham puthokna duna liseng kun mateng pangkre tengbang khongjat aduda trust ki president Tomba sorok khaibam secretary Basanta sorok khaibam treasurer Manglemjang sorok khaibam vice president Naba sorok khaibam convener Ozit sorok khaibam amadi chawba sorok khaibam su saruk yakhi tengbang khongjat aduda trust ki president Tomba sorok khaibam na phongdokhibada chahi ani sugadoraba kangluk ki lan asina lanjadraba nupi angang yauna miyoy kaya leikhidre kaya amana soinai duna leire kaya amana mayum makai tangoi onkre aduga yumsing aduda leijaramba miyoy kayana lanjena duna leiri hairiba lan asi center lengana atuba matamda waruishin purakna ba honabiu Manipur da leiriba miyam pumba kham thengna ware haina phongdokhi gari gi parking da ahongba legani hari Lakleba December Taramanga dagi Kunmari Fawba State Central Library Imphal amadi Manipur State Archive Campus chatha gadoriba Kuntrama Thoisuba Imphal Book Fair listing ani Kunmari ga mari leinana Kaisampata bus khamliba parking gi ahongba legani hari Manipur Sarkar gi Director of Transport Dr. Nivedita Laire Lakpamna Thadorakba Cherol Amada Namit Taramatoini Chupna Laire ki Mela Pangthokodoriba Asigi Yenglaga Kaisampat ki Archive Building Amadi Powerhouse Anigi Marakta Bus Khamlamba Adu Khamba Yararoi Mafam Asidigi Khara Lapthoklaga Kaisampat ki Travel Hostel Amasung NK Hindu Hotel Anigi Marakta Khamba Yagani Hairiba parking asi December Taramari dagi Kunmari Fawa Matam Amada bus ani khaktamak mafam asida changlaklaga passenger sing hapa amasung
ꯀꯨꯝꯕ ꯌꯥꯒꯅꯤ꯫ ꯄꯥꯔꯀꯤꯡ ꯑꯁꯤ ꯏꯟꯗꯣ ꯕꯔꯃꯥ ꯁꯨꯒꯨꯅꯨ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯕꯁꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯥꯔꯀꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯁꯦꯝꯕꯔ 16ꯇꯒꯤ HSLC ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯆꯦꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ HSLC ꯑꯦꯛꯖꯥꯝ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯁꯨꯕ ꯅꯠꯇ꯭ꯔꯒ 3ꯁꯨꯕ ꯍꯞꯇꯥꯗꯒꯤ ꯍꯧꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 16ꯇꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯍꯧꯔꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡ, ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯕꯣꯁꯦꯝꯒꯤ ꯆꯦꯌꯔꯃꯦꯟ ꯑꯈꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯕꯣꯁꯦꯝꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡ ꯅꯤꯡꯊꯤꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯅꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯀꯌꯥꯁꯨ ꯄꯣꯛꯅꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯗꯅꯕ HSLC ꯑꯦꯛꯖꯥꯝ 2025 ꯃꯇꯝ ꯆꯥꯅ ꯍꯥꯟꯅꯒꯤ ꯃꯇꯝꯗꯒꯤ ꯉꯟꯈꯠꯅ ꯄꯥꯡꯊꯣꯛꯅꯕ ꯕꯣꯁꯦꯝꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯩꯇꯩꯅ ꯁꯦꯛꯃꯥꯏ ꯄꯂꯦꯜ ꯂꯥꯟꯕ ꯌꯥꯗꯕ ꯑꯗꯨꯒ ꯆꯤꯡꯃꯤꯁꯤꯡꯅ ꯇꯝꯄꯥꯛꯇ ꯂꯥꯛꯄ ꯌꯥꯗꯕ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯈꯦꯝꯆꯥꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯖꯥꯏꯗ ꯅꯨꯄꯤ ꯂꯥꯜꯒꯤ ꯃꯤꯆꯝ ꯑꯃ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯗꯨꯅ ꯗꯤꯁꯦꯝꯕꯔ 18ꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫